ꯁꯤꯁꯦ ꯐꯣꯇꯣꯁꯨꯠꯀꯤ ꯔꯦꯗꯤ ꯇꯧꯔꯦ ꯀꯩꯅꯣꯅꯦ ꯆꯥꯛꯄꯨꯗꯤꯅ ꯄꯀꯧꯔꯥ ꯃꯊꯦꯜ ꯑꯩꯈꯣꯏ ꯍꯟꯗꯛꯁꯦ ꯆꯥꯗꯕ ꯏꯆꯥꯅꯨꯄꯥꯒꯤ 8 months ꯐꯥꯕꯒꯤ ꯀꯦꯛ ꯂꯧꯕ ꯂꯥꯛꯏ ꯆꯥꯔꯠ ꯄꯦꯄꯔ ꯂꯧꯔꯦ ꯀꯂꯔꯁꯀ ꯐꯣꯇꯣꯁꯨꯠ ꯇꯧꯅꯤ ꯔꯤꯅꯣ ꯕꯦꯀꯔꯤꯗꯒꯤ ꯀꯦꯛ ꯃꯆꯥ ꯑꯃ ꯂꯩꯈꯤꯒꯦ ꯑꯁꯤꯁꯨ ꯑꯣꯏꯅ ꯂꯧꯔꯦ ꯃꯦꯡꯒꯣ ꯐ꯭ꯂꯦꯚꯔ ꯃꯤꯅꯤ ꯀꯦꯛ ꯁꯤꯒ ꯏꯍꯟꯒꯅꯤ ꯑꯉꯥꯡꯁ 8 months हाइना लिख दो अंगांस 8 months अंगांस 8 months करके लिख दो यहाँ पे लिख के दूँ मैं यहाँ पे लिख के दूँ एट months लिख देना इचानुपागी मम्मी अंगान कौरी अंगान 8 months हाइना इहलनी N apostrophe S N apostrophe S 8 months इहले अंगांस 8 months है ना चलनी हजीक कोरियन बंस लोगे सीचे नचा नहीं है अच्छा ये है दो दे दो ये मीठा होता है क्या पिज्ज़ा की तरह काइंड ऑफ फ्लेवर है क्या अच्छा कोरियन बंस है अनि ककलौरे इचे मन चानिंग है ngaraang le raw hairam bani काव ले रक्ट्रब मसी से कुई है गरम करके दे दीजिए साहलगा लोई पुगरनी मोई साहले ओवन दा आइसो ओवन लई दो ओवन दो बटन स्टार्ट बटन दो बेरा ओने लई रे दो सेमहन गनी सेमहन लदी मोंग मोंग मैम सेम याइदना करी मोई जे लोइन लई दो फजद्रा डेकोरेशन कई क्राक पोत मथौ ताबा लोइना लई फजै केक का नोंग सु चुथारे सिगगी सुम ऑटो पाई रहनी आई खुद अम हांगद्रे पे पाई नमा चले चनुपा सुंगाई हौरी बान का खले का खत्तोरे ऑटो फंगे बान बौ नत्रदी आई बान मसांग से खोंग चटपदा वाजा खरा पोत हाँ दो पोचै म्याम सिगसु चानुपासु ngaina lejaramani jikti summer vacation su loiba tangai banina school hauba tangai banina angang su yam lakte कुम्मे यौरे गली मसांग सिमुक चटली चार्ट पेपर केक पे पाइदना चरी नुंसासु खर खर साई नोंसु खर खर चुई तो नुंसासु साई नोंसु चुई नोंसे पिति पिति निदा चुरीबा दिन पे उपत्रे खुद से संग्रे पे उपगी
ꯑꯉꯥꯡꯁꯤꯡꯁꯨ ꯃꯣꯏꯁꯨ ꯍꯧꯖꯤꯛꯇ ꯁꯨꯇꯤ ꯑꯣꯏꯔꯤ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏ ꯕꯥꯟꯒꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏꯅ ꯄꯥఠꯁꯥꯂꯥ ꯑꯃ ꯂꯩ ꯁ꯭ꯀꯨꯜ ꯑꯃ ꯂꯩ LP ME ꯑꯅꯤꯃꯛ ꯁꯤꯅ ꯗ꯭ꯋꯥꯏꯒꯤ ꯑꯉꯥꯡꯅꯤ ꯁꯤꯒ ꯚꯔꯥ ꯂꯩꯕ ꯉꯥꯛꯇꯅꯤꯁꯦ ꯑꯗꯨꯒ ꯇꯝꯃꯤꯗꯣ ꯃꯣꯏꯁꯨ ꯁꯨꯇꯤ ꯑꯣꯏꯔꯦ ꯑꯩꯁꯨ ꯁꯨꯇꯤ ꯑꯣꯏꯔꯦ ꯊꯛꯇ ꯄꯨꯅ ꯂꯥꯛꯆꯔꯦ ꯆꯤꯃꯟꯒ ꯆꯥꯅꯃ Korean buns ꯑꯩꯈꯣꯏ ꯑꯍꯨꯝ ꯏꯇꯦ ꯍꯥꯏꯃ ꯆꯥꯛ ꯇꯣꯍꯧꯔꯦ ꯂꯧꯔꯣ ꯐꯖꯅ ꯌꯨꯝ ꯇꯥꯔꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯧ ꯑꯍꯨꯝ ꯆꯥꯕꯤꯟꯅꯔꯅꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯉꯁꯤ ꯊꯥ ꯀꯌꯥ ꯄꯥꯔꯦ ꯈꯪꯕ꯭ꯔꯣ ꯉꯁꯤꯔꯣ ꯍꯣꯏꯅꯦ ꯑꯁꯤꯅꯤꯅꯦ ꯆꯨꯝꯃꯤꯅꯦ ꯊꯥꯅꯤꯄꯥꯟ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯗꯣ ꯃꯥꯒꯤ ꯉꯁꯤ ꯀꯩꯝ ꯇꯧꯕꯤꯗ꯭ꯔꯕꯣ ꯀꯦꯛ ꯂꯩꯔꯩ ꯀꯛꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯀꯛꯍꯧꯗꯦ ꯀꯤꯟꯇꯨ ꯌꯦꯁ ꯍꯦ ꯑꯩ ꯇꯧꯕꯤꯔꯛꯀꯅꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯔꯤ ꯆꯥꯔꯁꯤ ꯍꯧꯔꯣ ꯌꯥꯝꯅꯗꯤ ꯆꯥꯔꯔꯣꯏꯕꯣ ꯅꯨꯡꯁꯤ ꯑꯃ ꯂꯧꯔꯨꯗꯤ ꯃꯥꯏꯁꯦ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯥ ꯈꯨꯍꯥꯎ ꯑꯃ ꯄꯨꯔꯥ ꯃꯦꯜ ꯂꯣꯏ ꯑꯁꯦꯡꯕꯩ ꯆꯤꯁꯁꯨ ꯌꯥꯎꯋꯤ ꯃꯥꯏꯁꯦ ꯃꯥꯏ ꯄꯣꯠꯇꯣ ꯂꯣꯏ ꯍꯥꯎꯕꯅꯤ ꯇꯥꯡꯁꯨ ꯇꯥꯡꯕꯅꯤ ꯑꯗꯨꯅ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦ ꯄꯩꯁꯥ ꯋꯁꯨꯜꯗꯤ ꯑꯣꯏ ꯍꯥꯎꯋꯦ ꯃꯥꯏ ꯆꯤꯁ ꯀꯦꯛꯁꯨ ꯈꯤꯇꯪ ꯁꯥꯡꯕꯗ 200 ꯄꯤꯕꯅꯤ ꯃꯥꯏ ꯍꯥꯎꯋꯤꯗꯨꯗꯤ ꯍꯥꯎꯕꯁꯤꯅ ꯂꯧꯋꯤꯅꯦ ꯄꯩꯁꯥꯗꯣ ꯑꯩ ꯃꯉꯣꯟꯗ ꯗꯦꯂꯤꯚꯔꯤ ꯇꯧꯈ꯭ꯔꯤꯕ ꯆꯍꯤ 3ꯁꯦ ꯒꯨꯒꯜꯗꯒꯤ ꯁꯔꯁ ꯇꯧꯔꯒ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯃꯆꯥꯅꯨꯄꯥ ꯀꯦꯛ ꯄꯨꯔꯛꯏ ꯐ꯭ꯔꯦꯟ ꯁꯂꯥꯠꯇꯪꯅꯤ ꯀꯩ ꯐ꯭ꯂꯦꯚꯔꯅꯣ ꯆꯤꯁꯂꯣ ꯕꯪꯒꯣ ꯆꯤꯁꯀꯥ ꯉꯝꯗꯦ ꯆꯤꯁꯇꯣ ꯐꯁꯨ ꯐꯠꯇꯦꯕ ꯍꯥꯎꯕꯩ ꯋꯥꯇꯅꯤ ꯏꯁꯥꯗ ꯐꯠꯇꯦ ꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯏꯅꯦ ꯉꯁꯤ ꯊꯥ 9 ꯐꯥꯔꯦ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠꯅꯤ ꯉꯥꯛꯇꯅ ꯏꯜꯂꯤ ꯍꯥꯎꯔꯤꯌꯦ ꯄꯦꯜꯂꯣꯏꯗꯧꯔꯤꯕꯣ ꯂꯥꯎ ꯏꯆꯦ ꯑꯩ ꯑꯣꯔ ꯆꯥꯎꯋꯦ ꯏꯆꯦ ꯆꯥꯔꯣꯅ ꯆꯥꯔꯨꯗꯣꯏꯅꯤ ꯆꯥꯔꯨꯗꯣꯏꯕ ꯆꯥꯎ ꯑꯉꯥꯡ ꯇꯨꯝꯍꯜꯂꯣꯏꯒꯦ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯄꯝꯃꯤꯕꯁꯤꯗ ꯅꯪ ꯇꯧꯔꯛꯇꯣꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯦꯞꯄꯒꯅꯦ ꯃꯥ ꯍꯩꯊꯔꯦꯕꯀꯣ ꯁꯤꯗꯩ ꯀꯌꯥꯝ ꯄꯨꯊꯔꯤꯅꯣ ꯀꯨꯏꯗ꯭ꯔꯤ ꯃꯀꯣꯛꯇꯣ ꯍꯩꯊꯔꯦ ꯈꯨꯍꯥꯎ ꯑꯃ ꯍꯥꯏꯅ ꯍꯥꯎꯋꯤ ꯍꯣꯏ ꯑꯩ ꯆꯥꯔꯒ ꯇꯨꯝꯍꯟꯒꯦ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩ ꯌꯥꯎꯗꯗꯤ ꯁꯥꯡꯅ ꯇꯨꯝꯕ ꯌꯥꯗꯦ ꯑꯩꯅ ꯃꯅꯥꯛꯇ ꯇꯨꯝꯃꯗꯤ ꯃꯥ ꯁꯥꯡꯅ ꯇꯨꯝꯃꯤ ꯀꯨꯏꯅ ꯇꯨꯝꯃꯤ ꯆꯥꯔꯨꯔꯒ ꯃꯉꯣꯟꯗꯁꯨ ꯇꯨꯝꯍꯜꯂꯅꯤ ꯑꯁꯤꯁꯦ ꯁꯒꯣꯜꯂꯥꯏꯒ ꯕꯖꯥꯔꯒ ꯑꯗꯒꯤ ꯖꯣꯟꯖꯥꯛꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯊꯥꯡꯖꯤꯡ ꯃꯦꯠꯄꯒ ꯑꯁꯤꯒ ꯑꯣꯏꯅ ꯆꯥꯔꯦ ꯏꯆꯥꯅꯨꯄꯥ ꯑꯩꯅ ꯇꯨꯝꯗ꯭ꯔꯗꯤ ꯁꯥꯡꯅ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯕꯣꯛꯀ ꯂꯩ ꯑꯩꯅ ꯃꯅꯥꯛꯇ ꯇꯨꯝꯃꯗꯤ ꯀꯨꯏꯅ ꯇꯨꯝꯗꯣꯏꯕ ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯗꯦ ꯆꯥꯔꯒ ꯇꯨꯝꯍꯜꯂꯅꯤ ꯊꯥꯡꯖꯤꯡꯁꯨ ꯍꯥꯎꯋꯦ ꯁꯤꯅ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯩ ꯃꯔꯨꯁꯤꯇꯪ ꯆꯥ ꯄꯥꯝꯕ ꯀꯔꯥꯛꯁꯦ ꯁꯤꯁꯦ ꯁꯦꯝꯅ ꯂꯣꯏꯔꯦ ꯃꯥꯒꯤ 8 monthsꯀꯤ 8 ꯍꯥꯏꯅ ꯄꯣꯀꯦꯠꯇ ꯍꯥꯟꯕ ꯍꯣꯠꯅꯔꯦꯅꯦ ꯐꯣꯇꯣ ꯅꯝꯒꯅꯤ ꯍꯧꯖꯤꯛ ꯁꯤꯁꯦ ꯐꯣꯇꯣꯁꯨꯠꯀꯤ ꯔꯦꯗꯤ ꯇꯧꯔꯦ ꯊꯝꯍꯜꯂꯣ ꯃꯅꯤꯡꯁꯦ ꯀꯩꯅꯣ ꯐꯤ ꯑꯃꯈꯛ ꯈꯟꯁꯤꯔꯥ ꯈꯜꯂꯨꯅꯨ ꯐꯖꯗꯦꯅꯦ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗꯨ ꯐꯣꯇꯣ ꯅꯝꯕꯗ ꯐꯖꯔꯣꯏ ꯁꯤꯁꯦ ꯅꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯒ ꯀꯦꯛ ꯀꯛꯄꯤꯟꯅꯔꯨꯔꯅꯤ
Kailangan na freeze eh. Kada yung nilay siguro. Sen sen. Ngày cô mở cái này Kada yung nilay siguro. Kasi manda ko pila. Kainon niya. Ang madali. Ano na? Tawaran eh. Takbo din na. Tawaran. Tawaran. Paro paro. Badan eh. Badan हो गया. तो अब देखो. Này khai nó mà cha cái cần đi. Ui là gì cũng nè. Này khai cho nó. एक तो मैं चलो. Ay tuloy sa loy mama. Ôi mày ăn lắm rồi. Hay hay, mẹ nằm cái nô. Cái nô purake, chaku purake. Pakora mathen akhoi handak se cha da hinjang atani ko kuira matung da sa ba hinjang atani thong ise. Nang arani ne. Pakora thongnari. Arani mà su gi de no. Cam cam gi ne. Cam ti ya ne. Masugi kari. Mà su da su mi ni do. O status thammi du di. Status ta sunate ke no da su thagi. Moi da su thagi ba. Ase na sol tau doi ra. Kang ka tung ai ne mobile se kala. Mobile da ni da. Ona te che du di alu di. Sino to no. Du pizza ne. Sila thammi. Ai che. Mobile. Record ni. Ona ne ko na bodu ra. Si che no no. Pakora thong asidi mahi hapchan gare janam ga tespata ga luegi moang baga kaino tawna thau da jairagal hapchan gare siga mahi alu gi tawre lagi siga laire bora pakora gi pakora ngahak sauraga hapchan lani loire igi pakora thongba siga laire masak phajare siga khara jelamme ayangang chak phijari ngai da loire sina akhoi jonchak ngauba jonchak pa ba yam lei mati ko na mag jonchak pa oyong mudra Nupi ki ne uli. nupi tani si se nupa raw de Ay yung kanta mo. Jing bani ma mati ka drop kare Hao bro hinjang Bola aku pokoknya kalau nggak mau temuan ini tahu tuh dong lalu ini. Rồi đi bóng lâu rồi. Cắn về đi. Tahu berapa kamu yang tengok tuh kamu itu boleh gitu, koi gitu kamu gitu. Mà nó này ham cái này nó không mình ra thì tôi hay là mình liền cái đuôi mà đi đi học nè. Đi đi học nè. Em học cái nè. Kita kan sih. Ite han Kita kan ya. Làm thôi chứ. Makan aja deh. Ite han Kayak dong yang nyang gua. Khai cái này. Kurang angin